ngasi December की तारीख मरी इंडियन नेवी डे 2021 na lakpasida adungai ingsoc 1973 gi Indo-Pakistan lan haina khangnaba Bharat ki puwari ga sagonaraba lanfamduda Arabian Sea da lan gi petrol tawduna leiba Indian warship INS Khukri bu Pakistan gi submarine dagi kapthok rakhiba torpedo na palaba matung Captain Mahendranath Mula na chingba athauba ising lanmi kaya INS Khukri na ironungda luppada thawai na ponta oikhi hariba asigi puwari gi tangkak amasung Captain Mahendranath Mula na chingba athauba lanmi singi thaunabu amar oihalliba saireng ama ngasisu langpolakpam Satyajitna L. Chaubi Ningsing Library and Literary Research Center Khongjom gi Maikaidagi puduna lakchari saireng maithiraba lanmi saireng asibu ibirakpa amadi saidambiriba Sri Langpolakpam Selungba haujik lobirasi saireng maithiraba lanmi aigi sairengi maming maithiraba lanmi aihak lanmi ni Napoleon gum natraga Hitler gum samudrana kolam malem se aitegi oige temsing ludrabasu Everest ki singdol da natraga State Empire building ki maton da leptuna miyambu yangange khalamba aitabu yangange khankiba aremba wakhalni kanadraba manglal adugumba mitkup tu da khanglaki adugumba mitkup tu da masing laknamdraba singlida igi ichen lepki khanghodana mihungi khongthang chamarak thujinki hakchangi tuhau kokisam maikok thagi tumnogumi samudragi hingchabana yawonbagum isingi irau kholna nakong sipangki saikhatki be isingna akan banonglikum mitkup kharadi leptana taki khutna nomlubada ayan basagaigum ngakna chawraba langi hiduna ithakta tawki awawa sakfamda ngai hakitungda apikpa ithaksingna lapna handoki hidudagi lapna nomho asangba samudragi atoppa ngamkhaidudagi tholakpa korowgi tangangba mangan chabunna fan songtharaki ithaktuda tongduna satki tanik thek khoina isingi usek singna nemna pai athapada masana imai thakta phuduna ayakpa makoigi khonjel singdu nungsitki leiron lisingna hanna chumthok lakpana khwaidagi sumatpa khwaidagi menglaba khonjel adutamak tarai adubu mahau sendre maman leitre hinungda leiriba lanmi singduna mipaina nin khonglei pangdabagum sibagi khayata kananadi thauruni adubu makoi sulepki kasavyangkana mapagi athang ngaibagum asibagi mami urapau mitmangda aina lauki thamoi fukna kairaba hi si thadoklo hantokro lapna nathwai hingnaba lambi yenglo hingnaba lambi punsigi numidang waisida tamhorabi mahaki ningsingbana thamoi thugaiduna i sublaki momonokpa mama machagi maithongna thamoibu machet thugaire i machet lising thokna mitludagi sintharakpa pirangna mitki lambi thingkre is waraba mitkupsida tamlabi mahakti karam tawromgani thamoi tanik lamloidra musiraba thabal mangalda ahingi malang sahumda tapna nomkhiba usangi mami mahakna dlotna hangki napada dlotna usan mami sidum phajadra hayoba
ꯑꯩꯅ ꯈꯨꯝꯗ꯭ꯔꯕꯗꯨꯗ ꯍꯟꯅ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯣ ꯃꯤ꯫ ꯑꯩꯅ ꯅꯣꯛꯈꯤ, ꯊꯋꯥꯏ ꯇꯥꯅ ꯃꯥꯕꯨ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯈꯤ, ꯃꯈꯣꯏ ꯊꯤꯠꯅ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ, ꯃꯅꯥꯇꯣꯟ ꯐꯜꯂꯛꯏ꯫ ꯑꯗꯨꯝ ꯇꯧꯅꯨ, ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒ ꯊꯤꯛ ꯅꯣꯛꯈꯤ, ꯉꯛꯁꯝꯗ ꯀꯣꯟꯈꯤ, ꯑꯗꯨꯒ ꯍꯥꯏꯈꯤ, ꯑꯗꯨ ꯍꯥꯏꯔꯣꯕ ꯁꯦ, ꯍꯥꯏꯔꯣ ꯃꯤ꯫ ꯑꯩꯒꯤ ꯆꯤꯟꯕꯥꯜꯅ ꯃꯥꯒꯤꯗ ꯆꯪꯁꯤꯜꯂꯤ, ꯊꯃꯣꯏꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯆꯦꯠꯅ ꯐꯖꯩꯌꯦ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯃꯨꯛ ꯐꯖꯩ꯫ ꯑꯩꯅꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨ, ꯑꯩꯅꯦ ꯍꯥꯏꯅ ꯍꯌꯦꯡ ꯑꯩꯅꯅꯦ ꯆꯠꯈ꯭ꯔ ꯇꯨꯡꯗ꯫ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯟꯕꯨ ꯙꯨꯞꯀꯤ ꯃꯩꯈꯨꯅ ꯑꯣꯛꯂꯤꯉꯩ ꯎꯆꯥꯜ ꯃꯃꯤꯗꯨꯅ ꯅꯤꯛꯂꯝꯂꯣꯏꯗ꯭ꯔꯥ? ꯋꯥꯔꯕ ꯃꯤꯠꯀꯨꯞꯁꯤꯗ ꯑꯩꯒꯨꯝ ꯇꯅꯤꯛꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯕꯤ ꯃꯍꯥꯛꯅ ꯆꯍꯤ 3ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯔꯝꯂꯣꯏꯗ꯭ꯔꯅꯦ? ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜ, ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ꯫ ꯏꯃꯝ ꯃꯝꯂꯛꯂꯦ, ꯑꯩꯒꯤ ꯇꯥꯏꯕꯪꯁꯨ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯂꯩꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯊꯥꯞꯄꯗ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯎꯗꯨꯅ ꯆꯠꯅꯈ꯭ꯔꯤ, ꯅꯥꯛ ꯌꯦꯠꯇ ꯊꯦꯛ ꯈꯣꯏꯔꯕ ꯏꯊꯛꯁꯤꯡ꯫ ꯇꯦꯛ ꯀꯥꯏꯔꯕ ꯍꯤꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯔꯤ, ꯇꯦꯛ ꯀꯥꯏꯔꯕ ꯂꯥꯟꯒꯤ ꯍꯤꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯔꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯇꯥꯏꯕꯪꯁꯨ ꯏꯅꯨꯡꯕꯨꯡꯗ ꯇꯤꯜꯂꯦ, ꯏꯅꯨꯡꯕꯨꯡꯗ꯫ ꯑꯣ, ꯂꯥꯟꯐꯝꯁꯤꯗ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯕ, ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗꯁꯨ ꯄꯨꯟꯁꯤꯒꯤ꯫ ꯊꯦꯡꯛ ꯌꯨ꯫